Kurumjari MSTV Mideng Tabiri Basingbu Menden Nomaitem na Taram Oksari Nasinung Tili Pau Pizari Sugunuda ngasi ayo pung mari rom tabadagi hauduna kuki kulai pai basingna bom yauna nomai kaptuna akan mamawangda landarakre ahan bagi oina Sandel district ki Khongnang Phaisabi rom thangbadagi bom kaya thadarakhraba matung ikan kanadana sugunuga hek thangnana Manipur Turel gi wang maning rom thangba Churachandpur district ki Lailoi Phai amadi dongyang dagi makhatana lepa leitana afaba makhalgi nomai sing yauna pambi bom sing kapsilakhi Nongmai kapsilakhiba aduda State Security Force ki maikai additional SP Kaksing SDPO Sugunu OC Sugunu IRB atai force sing yauna khungak pasingna handuna nongmai kapnari thodok adugi matangda Sugunu da leibi nupi amana phongdorak khibada bom yauna nongmai kapsilakhiba asina Sugunu gi miyam asuki matik mipaiba poknare Turel wang madagi yamna nakna makhatana Lailoi Phai rom dagi sangsilaklaga kaplakhiba bomna Sugunu mayai lekai gi yum amadi atai mafam singda tarakpadagi amang ata kharadi yaure hojik faugi oinadi misimina thokpadi leitri mahakna hai Lailoi Phai amadi dongyang rom thangbada leiriba Central Security Force leina kuki singna nongmai kapsilakpada athingba pidaba aduga Sugunu gi khungak pasingna khut khara hanbadadi BSF na koitan tanbagi thawong yaningde haina su phongdokhi nakalani gi marakta hojik su makhatana lepa leitana bom yauna nongmai kapnari ngarang numidang pung taruk makhairom tarakpa da Pangai Manipur Police Training Center MPTC da thokiba laibak thiba thongdokta leikidraba okram sanaton jahi kunmari apokpa okram inaugi JSC na lenga ka yanadriba fauba asi bahaksang lokhiroi amadi Manipur dagi Central Force sing athuba matamda lauthokadabani haina JSC gi co-convener jikona phongdokre Wafum masing asi Pangai Bazar da maikai dongi masing yamlaba ima sing amadi naha kayana sathakiba wakan mifam aduga mari leinana phongdokhibani jikona hai laibak thiba thodokta leikidraba sanaton lenga kayanaba ama puraktriba fauba asi bahaksang laukhiroi ngarangi thodok aduda mioi taragi mathakta asok apan nanghan khibata natana school amadi yumlakta nongmai yauna tiar gas kapsinduna ahal kaya mairoi kaya wan tharakpa asok apan jawhanliba asigi teksak kumba Manipur lengangna pugadabani hojik paliba lengak asina leibak asi ngakba ngamloidaba oirabadi micham miyamda sinabiro aikoi ngaksarage loinana ngarang tholiba thodok asi Pukhau Nongsum Khamen Lokna Chingba mafam singda kuki militant singna akan mamongda khut thoknari ngai cheirakta maike salai khangdana yamlaba miyamna kuki singi khutta takidore kanbiu haina khabai soida leiba 7MR amadi Pangai da leiba MPTC da thomjel lakpada MPTC Pangai da mathau tawduna leiba Border Security Force BSF amadi CRPF ki personnel singna kapthorakpa nongmai maruna panduna mioi ama leikhidaba amadi kaya amana asokapan nanghan khibani maram aduna micham miyamda nongmai kapsiliba personnel singi mathakta action lokhatkadabani amasung Manipur dagi Central Force sing lokthokadabani haikhi Aksar ge habse akhoi government da yam humble apina moina akhoi hajari narangi thongdok thoi bagi ji matang ji akhoi chorana pung tor mukhai dagi horaga ayu ki nganba matam dagi nongmai ji sinam Pukhau Khamelok Nongsumda yam kana kuki militant singda akpamong da akhoi gi maitai matada landa ra pada akhoi khangba lakpa ngamdu praja mya de kappa general padagi akhoi jamoina hat ki batare na haimadi mayam khanarba matungda akhoi na bangai MPTC level da akhoi nungang pung tor mukhai mrom ta bana khare helakpada akhoi na changa mateng khara pangbiu na haibadagi awai akum torpadagi Central Paramilitary Forces hujik manungda leiba BSF amadi CRPF singna mangmena kapsilakpadagi akhoi hai naw sing ase leikita amadi asopon kyama yawi adona Licham hatpa security personnel khudak action logdabani Manipur dagi Central Paramilitary Forces ase khudak lokthok wa baje akhoi gi JC gi side gi yamna kanba government da thamba demand amani haina khoi thumse May ahumdagi haurakhiba irang asina maram oiduna mayum makai leizadraba miwai singna relief camp singda changjafam loduna leiriba miwai singna masagi sentok lambi kharadang oirabasu tanjanabagi pandamda lanjenaraba singi kaithel ama wangkhai kaithel asangbi mamangda wangkhai apunba nupi lumna sinduna Federation of Civil Society Organizations Fox Manipurna market set saduna miyamda kudol tamkhre
Market Kudol Tambagi Tauramaduga Mari Lainana Fox ki President Thoidingjam Maniharna Phongdorakpada Manipur me ahumdagi hauduna kuki militant singna Singya Nagna Kundaba Maitei Kun Singi Yungkai Maina Tumna Thadoktuna Landarakpadagi Mayumakai Laseraba Mioi Kaya Amana Tongan ba relief camp singda sangjafam loduna sufam nompam khangdana wana khangli irang asina maram oiduna awawa wakhalda hingliba mioi sing miyam tinba mafam singda thoroktuna makoigi wakhalda leiriba awaba sing kharamakhai koknaba honaba mathau tai relief camp singda leiriba mioi singna sajaba potlam sing lambi sorokta yoliba asi yengbada nungaitaba fawi masida natana lambida sathok sasin tawriba gari singna chinbana asoi angam thokadra haibagi singna basulai asigumba khudong thigadaba kaya asigi yenglaga relief camp singda leiriba mioi singi oiba market set asi sabane makhata nasu atopa mafam singda hangliba relief camp singi manak nakpada sen sangdana market set sana basu honagani haiki Beta sorokta jikoy chatar toribasi yengota nungai taba gari na karida sokpa yabagi khongmam ju lakpa karino ta makoi ki wakhallon se jik depression de tau tau lebena maram warakan da masi mana phamal lakanda puthoi ma makoi na puthoi ba pot koi khuding ma se makoi na manipur ka mena su laikai na su market to birakan da masi koi me amna morally support tau sai ba pham dama Federation of Civil Society Organization market ki thamjari loina na koi su relief camp singi ma pham da chala da koi market saba yargadi Local Sarakanda, High Bama Pumsing, do labor sing to give Mating Pang, Gabagi, Wakalon do, quite as you country, Masilaba, me am the support of you when I make one of the cow from Tamzaka. Thank you. Ingna Signa Nungayai Fana Lainabagi Dama, Lai Mayangi Mako, Tinkau Ragwangi, Irat Tony Asi, Pangto Libani Haina, Kakulong Paigi, Kunbu, Pau M, Mangon Chau Kabuina Fondo Cray. Ngasi Pauna Bazar da Leiba Kakulong da Tingkau Ragwang Kalungkai House of Worship Sangabagi Tauranga Mari Lainana Wafam Asi Pau M Mangon Chau Kabuina Fondo Kibane Tauramaduda Kakulong Paigi Kulakpa Pau Kadum Kamsan BP AMN Pau K Sunkairun Akhil Bharatiya Vanavasi Kalyan Asramgi All India Full-Time Workers in Charge Sri Krishna Bide Amadi Kakulong Lakpui Pigi Mathen Mai Kaibang Lu, Lamazang Lu, Gangmaina, Atoiba Mitung Oina Saruk Yaki, Pau M, Mangun Jauna Hai, Freedom Fighter, Hypo, Jadonang na, Tapi Rambagi Matung Ina, Tingkau Rawang Asi, Laisol Isai Saktuna Ira Tony Ningtina, Pangtok Labadi, Ing Nasigna, Nunga Yaifana, Amaga Nungsi Sanana Labang Amgani, Hairambagi, Matungina Asi, Sangari Ba Asina, Assam, Nagaland, Amadi Manipuri Oina, Kuntrahum Doi Suba, Tingkai Ragwang, Laisangni. Mamangai gi matamda Tingkau Ragwangi Laisang Mari Saramki adubu British na loina Tugairam Kibani adubu ngasi Sangari ba Tingkau Ragwangi Laisang asi ningthina Laisol Tinchol Pangthoktuna Hojik Lamdam asida oiragliba fivam asi mahosagi fivamda hanjilaknaba honarasi haiki asi sei sakuna sigi Sangari ba chathang Musi kungi will Laziga see Lazik Kinabukari. Supreme Court obviously the creator of universe ni sun, moon, earth, celestial body man semang apni. And presiding that is the Kunda Laiba Sigi surrounding is the Tamana look after the overall masi the Supreme Court man of Kurume. Aduna I say politician ni Layam Kurume, La Hindu Dona, Adubo. More emphasis is given to the Supreme Court in Karago, Masida Hen, emphasis Hen appear. I don't tell you, Krum, they haven't a day, Adobo, but this is Krume, I don't Maruana, the Supreme Court, Masida Hen. Janata Dal United Manipur State Unit ki Vice President Sanjoy Ahanthemna ngasi Imphal gi North AOC da leiba Ras Medicity Hospital da zatuna ngarang amasung nahan Khamenlok yauna atopa mafam singda kuki militant singna nongmai bom kapsinduna landarakpada nongmai maruna panbadagi hojik soktuna Ras Medicity Hospital da layengduna leiriba khungakpa volunteer singi anabagi fivam yengsin kre amadi sel oina angam mateng su pangkre Mating Pangbagi Tauram Maduga Mari Lainana Sanjoy Ahantem Nahai Ima Leibak Iramdam Kanaba Honabada Tawai Kubak the Haptuna Nafana Siba Kidana Honariba Punama Kaidong Nunda Arembada Mangoi Haibaga Luinana Mahak Masagi Maikai Dagi
खुट्टा खुलाई पाइदुना इरेबा इरमदम कन्नब होनरिबा लमदम असिगी अथौबा इसिल इनाउ पुनमकी मफमदा इकाई खुमनबा उच्चरी हाइना फोंदोखी खुनगाकपा अथौबा इसिल इनाउ सिंगना सोलकपदा ममल लौदना लेमना लायेंग बिरिबा राज मेडिसिटी हॉस्पिटल बुसु थागतपा फोंदोखी महांगना मखा तारादुना हाई इंडिया लेंगांगना ngasi fawba manipur da tholiba tha tara suraklaba irang asi loisinnaba honadaba hana sunaba lephanriba asi pende akan mamong da condemn tawi haiki Ketrimayum Mangol Singna compiled tawba lyric English grammar and composition made easy ngasi kaksing sumnang da leiba representatives of Lois Roll gi auditorium da pangthokpa thauram da phongkhre thauram aduda chartered accountant Ketrimayum Kunjabi Singna athoiba mithunglen amadi former minister Thokchom Tomba Singna thauram mapu oiki lyric fombagi thauram adu Friends Publications Kaksing Manipur gi book launching committee na sinkhibani Matang asida ngasi nungthili pau pizaba loijare MSTV mideng tabiri basingbu amukana khurumjare